India Pakistan की Air Force base in the air strike chathakre Operation Sindur matungda Pakistan India da wari sanase haina call lakre Pakistan India की western sector sing da akan mamong da attack chatharaki ki pakum oina India Pakistan की Rafi Kui Murid Sakalala amasung Rahim Yar Khan da laiba Air Force base sing da akan mamong da air strike chathakre marak asida Operation Sindur matung Pakistan ahan boina India da lana si chauthokdana ba wari sanaraga loisinaba call tawrakre haina CNN News 18 की source अमन हाइरी पाकिस्तान अमस्तों इंडिया लेबाक अनिगी मरक्ता चथरिबा लान असिगा मरी लेनना ngasi न्यू दिल्ली द सेंट्रल गवर्नमेंट की महूत सिलगा फॉरेन सेक्रेटरी बीका मिफ्री अमस्तों कर्नल सोफिया क्यूरेसी विंग कमांडर बायोमिका न पीखिबा पावगी मिफम अमदा हाइकिबदा पाकिस्तान लेतना इंडिया की वेस्टर्न बॉर्डर द बोम टॉप अमस्तों मिसाइल कापसिंदुना ngaihak लेतना अटैक चथबगी थवोंग लेट्री पाकिस्तान की मैकेदेगी unmanned combat aerial vehicle long range weapon sijinaduna attack tawrakpa yauna fighter jet sing koi paiduna civilian area amasung military infrastructure da target tawbagi thawong letan chathari adum oinamak Pakistan chathariba thawong sing adu Indian Armed Force ki maikedagi mai pakna neutralize tawkre Udarpur Pathalkot Adampur amasung Bushta laiba Indian Air Force ki station da khara akai atoi thoke Pakistan India की border area da leiriba medical center school promises amadi civilian area da target tawbagi thawong asi yamna chawkhataba amasung pangdabagi thawong ni haina phongdoke Pakistan chatharakiba attack sing adugi pakumoina Indian Air Force ki maikaidagi Pakistan da identify tawraba military installation sing da target tawduna attack chathaki maruoina technical infrastructure command amasung control center radar site amasung khulai paifamna singbada attack chataki marag asida CNN News 18 na source amada base tawraga piba report amagi matung ina Indiana Operation Sindur mai pakna chathakraba matung Pakistan amasung India lebak anigi maragta haudik laidiba ungkhanaba asi hena chawthok handana wari sanaraga loisinaba ahanboina call tawrakre haina phongdokre New Delhi ga Wari Sananaba communication channel amaso establish tawre haidi adumapu India government amasung Pakistan laibak anigi maikedagi hiram asigi matangda official oiba confirmation amata news agency asina fangba leitre haidi Indo-Myanmar border fencing athubada loisilo haina UCM na phongdokre Indo-Myanmar border Manipur gi lam manghandana athuba matamda khaba loisilo wafam ase UCM gi president YK Direna Chalau lamlai kaithelda UCM lamlai unit gi office ama hangdopagi athoiba methunglen gi warol da phongdokibani mahangna makhatana haikibada Indo-Myanmar border fencing ase Manipur gi lam insi amata manghandana athuba matamda fencing khagadabani border fencing ase khabagi thaudang lauriba BRO amadi BRTF na athuba matamda Manipur miyang gi ihul khangna border fencing ase khaba loisingadabani fencing ase gi anakpada khundariba khulchingi khunda singa kayarak handa Manipur gi lam amata manghandana fencing khanaba pressure tawduna laklibani aikhogi ngamkhai apunbagi saktam idea of Manipur kai handana thamba haibasi aikhogi tangai fadaba tawdangni border fencing asigi sayetnariba sing warosin purangnaba Surveyor General of India gi mi husting Manipur lenga BRO BRTF kaloinana UCM na kayarak mafam asida chatuna mafam sing asigi khunja sing yauna yengminakibani ngasi su UCM na miyamga loinana kumna observe tawri 1949 da India gi saruk ama oidringai makhoina aikhoi gi ngamkai ngakcharami adubu ngasi di India gi part ama oikibadagi aikhoi gi ngamkai amadi ngamkai wangmadagi mitop changlakpa thingbagi daita asti India government na oikrabani Malengi lebak singna illegal migrant cross border terrorism thingnaba angamba thakta honari masigi onna tainabadana India na Manipur miyamda asiana nanghali Masing thingam draba mitop kaya changsilakpadagi English ingani kulhumdoidagi landam asida asoba crisis ama tawduna leiri India lengang na Manipur dagi terrorist Mutthanaba sabchaba thongna lehaninge haina MLA Lokeshwar na phongdokre Pasoi Kendra gi ex MLA AK Mirabaina Saba hainau bokta leiba ima ibema yumjau lairemi gi sanglen ngasi sangaduna miyamda khusinakre nauna saba ima ibema yumjau lairemi gi sanglen sangabagi tharom aduda khundrakpam kendra gi MLA ti hai Lokeshwar na haikibada Manipur dagi terrorist maru phangna muthatpada masabu kathokani India lengang na so Manipur dagi terrorist muthatkani haibagi chap chaba thongna lehaningi MLA manga na lengang sengodabanate
ima leibak hana kangadabani miyangi mihutsingna magi thauna puthokpa ngamdabadagi miyam awaba mayoknaribani Manipur Santi Lairani Haina Thajaba Piba Ngamlabadi Khudakta MLA famdagi resign tauge mitaina Manipur integrity gi damak lebliba asina yellow misingna punna lepminarabadi kaidonungda Manipur thugaiba ngamloi leiba kanbasu legislature na kangadabani leiba kaibasu legislature na kaihalakadawribani maram aduna miyamna wakhal muna khanbiyu haiki Thauram aduga mari lenana Pasoi Kendra gi ex MLA AK Mirabaina haikibada Pasoi Kendra da mahakna miyangi mihut ama oidingaida thagnaba ising yauna lambi thong kaya phibam phana thamlakibani adubu haujik loisinba semjinba yaraba kendra segi lambi thong ting loisindaba si nungaite kendra segi manung chaliba Imphal Dimapur lambi asti sembinaba kayarak hanna mari leinaba singda miyamna taksilabasu miyangi mihut leina loisindana thamba si nungaite Kendra sigi sakwa thawrang kaya paikhanaba pandam thamli haiki Independent Economic Brockade Twragani Kangpokpi District ki manung chanba Modbungda leiriba Manipur government ki amata ngairaba college ama oiriba Presidency College ki mathau taba teaching staff sing athubada hanaba KSO Sadar Hills ki maikidagi point tara yauba ultimatum ama Manipur Sarkar da pisinkre kariguma demand asti thabakta onthoktrabadi Imphal Dimapur lambida Independent Economic Brockade Twragani masida tholapa afafatagi daita adu Manipur Sarkar na pugadabani hairi Rims ki mahiroi singna governor unaduna director mafam lokthoknaba taksinkre Rims ki mahiroi singna taba nungaitaba amadi ka henba wahi wata sirinaduna ngangchai haibagi dama Rims da MBBS tamliba mahiroi singna institute asigi director din amasung subdin resign tawgadabani haina sangsilakpa khongdangi manung chana ngasi mahiroi mihut kangbu amana governor ga unakre loinana makhoigi demand sing thabakda onthoknaba taksinkre Mahiroi sing asina governor ga unaduna Wari Sanakiba adugi matangda Raj Bhavan dagi thadorokpa sirol amana hairibadi ngasi Rims ki mahiroi kangbo amana governor Ajay Kumar Bahala ga unaduna makhoigi oiba wakat sing pukhalaki mahiroi singi wakat adu governor na ningthina taki wakat sing adu ningthina taraba matungda mahiroi singi yaifanaba thabak paikhatkani haina thajaba piki loinana academic interest amadi mahiroi singi welfare da akan mamireng changani loinana Haudi oriba phibam asi mari leinaba authority ga kumna tanaduna yengsinggani haina su governor na mahiroi sing aduda thajaba piki unabadu da governor na mahiroi singbu mahaima singda pungning changnaba paktak pikhibaga loinana kem manungda mahausagi phibam hanjilaknaba su mahiroi singda khangan ki hairi India amadi Pakistan ani khuthona ribasida Pakistan na phongdoliba wafam sing minamba amadi propaganda ni haina India na phongdokre Indo-Paki haudik thokliba mungnaba sida Pakistan mai pangna India gi mayokta thabak kaya pangthokpa ngamki haina phongdokliba si oidaba madi lana sandokpani haina India na sengdorakre Foreign Secretary Bikram Misri Wing Commander Yomika Singha amadi Colonel Chobia QL yauna New Delhi da ngasi ayu pangthokiba pawgi mifam amada Wing Commander Yomika Singha na hai Khothona duna mugna riba sida Pakistan na phongdoliba wafam singa du minamba amadi propaganda ni minamba amadi propaganda sanabani masigi mathakda Jammu and Kashmir da misamiyam na khundaba mafam singda atamna na target tawna war crime chathari haina sumaral siki mahang hai Pakistan na drone attack sing chathaduna India gi air base amasong airport sing yauna maruoiba mafam singda attack tawduna amang ata thowan ki haiduna aranba lana sandokpani Masigi pakhum oina India na amangata thokan kide haina air base singi emergency singchu puthoki air base singi image singchu puthoki amaromda thasi ki tareta India na Pakistan da leiba terrorist singi mafamda operation sindur chathaba haukraba matung India ma di Pakistan leiba ani gi marakta tension tamna wangkhalagli tension wangkhalakpa ga loinana India gi maning amadi awang thangba sarukta leiba Srinagar amadi Amritsar yauna airport kuntrani thoi thasi ki taramanga phawba thinjinkre Airport Authority of India AAI amadi mari leinaba Aviation Authority na airport da airman ta thokba order gi matungina hairiba thingba si thasi ki taramanga gi ayupung mangaga minute 18 taba phawba leigani matamasi gi manungda civil flying mathau tawba yaroi hairi